Dear Manipur, YouTube channel swing bir gumem pum no pum ka na taram lok seri han badem no maru be pawam of the thamjage Meitei Pangal ama kene ki kadar sing na Meitei de paw pithui haibigi star sining Sathina Furamle paw sesna thas be abam pham dagi ngasinu midang phongki report ama de Bishnupur district ke Fogak so kai police station na kolibu khokta ward number 8 dagi masagi sahi kun gatare lom suraba Meitei Pangal na ama Kuki National Army kene gi kadar sing na Meitei de paw tak tok tak sin tawi haibigi star sining Sathina Furamle haidi kene gi kadar sing na tamthina Furamla ban ha du gi maming MD Huisen kawi khokta ward number 8 na konba Pholjong kaithen gi area da leibani haidi aduga mahakpu Furamli mafam adu somhak na leiriba mafam adu gi manaktani hairi soglaba Houston hospital da pukhatuna laikan narabadi makhoi na phu chaibani haiba khanglak lagani haiduna hospital da leyeng bagi mahutta makhoi masana leyengli thodok asigi matang da police na case lokhatpa leitri hairi aduga mathangi update asina Kuki sing manghan na banung mai maru dai na ba sel khaibagi maral da Teresa Mizoram University ki PhD program dagi kakthat na ba taksin khre state asida hojik thokliba Kanglup ki irang asiga mari lenina Mizoram University te hojik PhD program da enron tawriba Teresa ningthaujam na Manipur da Kuki miyam da awaba ta hanna banung mai maru leina lupa lising kun gi fund collection tawda senai maram aduna Teresa ningthaujam asi PhD program dagi khugda kakthat kadabani haina Mizo Students Association General Headquarter na ngasi University asigi registered aiba serul pisinduna wakat kre association asigi Assistant General Secretary C Lal Mingsang na University asigi registered bisin kiba iba serol aduda hairibana mahiroi Teresa ningthaujam na Manipur da Kuki miyam manghan nabagi wakhalon da nongmai marulai na lupa lising kun gi senpham collection tawda hakting na sen na asi humanity amasung academy integrity gi mayoktani loidana asigumba thawng asi condemn tawningai oi hairu university asida mahakna PhD program de enroll tawriba asi khutak te lothukadabani university asi santi miyoi bagi punsibu ikai khumnaba amasung academic excellence ki damukta sabsana leblebani haina thajai university asida tamliba kanglup khudingi mahiru singi yaifana bagi damukta university asina sabsaba warep ama laurakani haibagi thajaba du lei loinin university gi maikai dagi Mizo Students Association asina thamliba wafam asida ningthina khanarga sabsaba action ama khungthang ama launaba taksilli hairi aduga mathangi update asina FMR lauthokpa amasung border fencing gi mayokta Mizoram gi miyam kham thingna saure Home Minister Amit Shah gi photo mai thakre aduga mathangi update asina Kuki gi MLA tarana makhoi gi separate administration PU haina Modi da amuk hanna taksin khre Kuki sing gi separate administration PU haina MLA tarana ngasi Prime Minister Narendra Modi da aiba serol ama thaduna taksin khre ngasi MLA tarana Prime Minister Narendra Modi da ikiba serol ama da thamliba fam de Manipur da thokliba irang asi thasigi kunnuga mari da Imphal gi kangla da thokiba thodok adudagi hena phibam saksin khre thodok adu Meitei gi MLA amasung Minister kunthra ga taret amadi MP ani bo Arambai tengul na constitution gi mihut ama oibagi ona taina bada wasak lokre numit adu da Meitei MLA ahumbu miyam mangda ikai ba pibaga loina security matik sana leiriba mafam adu da khut thaki adubu thodok adu gi matang da Chief Minister na tumina laiki asiguma phibam asida minority tribal Muslim Nepali Marwari Bihari amasung atai kanglup singdi kari oigadabage haibasi tambangamde hojik state asina Manipuri government amasung Arambai tengul gi government amas manana lengakli ing 2023 da Arambai tengul na Kuki zomiam gi matakta lan tawri Arambai tengul na tawri pa thawong asina lamdam asida kanglup khaidok laga chathaba lani haiba group asi state asigi mafam khuding makta khulai paiduna phungna chali masida central forcing na faspa leitabani yengduna leiri law leitaba asin Imphal da anoba law ama oirakle Arambai tengol na tawriba matau asin Indian constitution gi machinery singi tawgadaba mathau Imphal bhari da tawba ngamhandre state government so Arambai tengol gi wa induna leire maram aduna asigumba phibam asida political solution ama athubada mathau tare haina Prime Minister da thamli hojik oiriba phibam asigi matang da Union Home Minister da aiba serol thaduna khangan khre Union Home Minister da pikiba serol aduda kunga taragani thoisuba Manipur Legislative Assembly in 2024 gi January gi kunga mathoi da suspension of operation tokadabani haibu wafam aduna kal namatagi oibani Morede gi Meitei State Police Commando sing khutakta lauthokadabani Tampak ki district sing the Armed Forces Special Power Act afaspa amuk hana thamgadabani haina demand tawri pumna magasi yenglaga Kuki zomi margi MLA tarana Indian Constitution ki akakna pa provision gi matung inna Kuki zo marnu khundari mafam singi da mukta separate administration ama thambi haina Prime Minister Narendra Modi da pi ki baserol adu thamli Prime Minister Narendra Modi da pisin ki baserol adu da MLA sing Haukhelen kipgen led pau hopkip MLA Khaute Nemcha kipgen Mursulun Sanate Paulinin haukip Sinlun thang led jamang haukip Kinyo haukip hangsing amasung buljagin balte na kuyek pikhi
aduga aroibagi update asna anan mihat Philip amasung hemkholan SIT ne formal arrest tawkre More police station gi custody de lerekhiba Philip ke khongsai amasung hemkholan mate ani SDPO singtham Anand Kumar mihat kamari lenana Police ki SIT ne formal arrest tawkre police na Philip amasung hemkholan anibu video conferencing kuthang danga si special just NIA Imphal West Manipur ki court puthoki SDPO More CS Anand Kumar mihat kamari lenana More police station lokut kiba FIR amaga mari lenana mihat adubu thijina ba sem kiba SIT special investigation team gi maikai de gi makoi anibu formal arrest tawnabagi prayer tawraki police na faraba Philip Khaikholan Khongsai Sahini Fumde Apukpagi Minglai Kidraba Ma Khongsai New More Ward number 8 Amasung Hemkholan Mate Sai Kuntragamanga Apukpagi Minglai Kidraba Onkhulun Mate ke Molsong Khul Morebu SDPO Anand Kumar Mihat ke Mori Lena More PS na Lokat pa case amada formal arrest tawnaba prayer to rakibani court na application adu register tawbuka loina application adu gi hearing chataki special Pibagi maikai degi accused ani adu district police technopol special commando amasung manga suba IRB kangbu amada Eastern Shine School ground de attack chataduna SDPO More Singtham Anand Kumar hat ke bathodok ta haktheng nana chenabani maram aduna makhui ani bu wahang pohung sathabagi tangai phadaba lei haiba wafam tamki special PP na thamkibo wafam adu court kupna taraba matung da case adugi matang da ion aning thin investigation sathaba yanaba accused ani Philip amasung hemkholan ani bu formal arrest ki ayaba piki mari leinaba sang accused ani asibu apiba matam gi manung da mari leinaba court puthokna basu Khangan baga loina application adu dispose tawki